mak haokip ko onnasi hairakle naha anigi Maraibak tamba ngamdre. Center gi khutangda naha ani thadok hanaba laingang na honari source. Lanmigi recruitment rally yawba chatpada lambi onana changsilubadagi Kuki terrorist singna fakiba maitai naha ahumgi manungda ama tekta kaidana ngasi numidang wairang police na mayunggi miyosingda sinarakre. Hauji NIA gi case da kaisum sangda lairiba mak thamang haokip chahi 38 ga Kuki militant singi custody da lairiba oinam thoithoi amasung thokjom thoithoibaga onanaba tharakiba matam loikiba maramna makhoi anigi Maraibak su tamba ngamdana phibam amada laire hairi. Committee on Tribal Unity Kotu gi custody da lairiba oinam thoithoi amasung thokjom thoithoiba thadorakba haibasi araiba oide kotu na makhoi aniga onnasi hairakliba makti haokip NIA na lokhatpa case amaga mari leinana kaisum sangda lairakhibani mahak NIA gi special court na bail pikraba matung sahi asigi August 19 da high court of Manipur na bail adu kakhibadagi haujiksu kaisum samdang lairakhibani Manipur lengang na wariap ama lauraga makti haokip thadorakpa ngamde maramdi mahak judicial custody da lairibani mahak pu thadokpa haibasi NIA gi special court ta khanaraba tungda ngami natragana mamangi August 19 da high court of Manipur na pikhiba criminal case ka mari leinana bail objection adu Supreme Court ta singnaba natana pambai leite Pawasina makata na hai kotuna tawraliba demand asi NIA gi special court ta khananaba thaurang fana kana tawragasu ngasi nomaijing numit amasung hayeng na lamyanba iraborki mapok numit thaurunggi suti oiba maramna pambai amata leitre masigi su mathakta case asi NIA na paikhiba maramna Manipur lengang na thadokninglagasu thadoknaba pambai amata leite masigi su mathakta naha ani dugi punsi kannanabani haiduna Kuki terrorist singi luchingba makti haokip thadoknaba thaurang tawrubada India pumbagi oiba achoba wathok ama oirakani amasung maduna tung koina lamdam na hagodauba maramna Manipur government na su hiram asigi matangda haktengnana thabak tawrakani haibagi thajaba leitre thajaba yaba mafamdagi phangba pauna hai Kuki terrorist singi khutta leiriba miyoi ani adu thadok hanabagi Texas state government na central government da sinakre maramde central government ga Kuki militant singa suspension of operation taunariba amasung Union Home Minister Amisa gi miyeng makhada makhoi leiba maramna condition amate yawdana maitai naha ani adu thadok hanaba Union Home Minister da haijakre lamangna duna Kuki singna occupy tawduna leiriba mafamduda changsinkhibadagi phajinkiba ahumgi manungda ama Indian Army da sinarakpa maramna atopa ani dusu sinahanaba Central Force singi thawdang yamna chawi tangai phadaba leiraga military crackdown tawduna lanjadaba maitai naha ani adu kannanaba thabak lokhatkadabani hainasu Central Government da taknakhre hairi Panbay abdi recruitment rally ama yawba chatkhiba naha home adu motorcycle amada punna tonglaga New Kaithel Manbida chatkibani makhoina Google Map ta yenglaga chatpada Nongchup Kaithel Manbida chatpagi mahutta awang Kaithel Manbiromda oina chatlambani makhoi ahum Kangpopi district ki Gangi Phai haiba mafam dudagi Kuki terrorist singna fakhibani ngarang numidang fawbadi Kuki militant singna tawroliba demand adu karino haina phongdongna rakhide adubu ngasi ayu angan badadi Kuki singi khutta leiriba makhoi anina se minister Nongthombam Birenda Pabung haina kauraga makhoi gi thawai kanbina bagidam iyamba singna taliba demand adu pibina ba haijaraki marak asida police na asoengam yawduna imungi miyo singda sinarakhabar ningobam Johnson na social media gi khuthangda mahaka punna charmina khibadagi phajinduna thambi hauraba mayamba amasung mamanaba amadusu minungsigi miyengda yengbiraga thadok pirangna ba haijakre Kuki terrorist singna thadorangnaba demand tawriba makti haokip International Human Rights Association Manipur chapter gi president ni Mahak Chujampur district ki Molnom haiba adudagini Imphal Police Station na lokhalakpa case amaga mari leinana mahak ingkumja lisingani kunithoi gi May 13 da Delhi gi Kisan Nagar dagi fakhibani aduga May adugi 13 ta Imphal da purakhibani Judicial custody da mahak thajin khraba tungda mangondagi fangkhiba aronba document singdagi Christian lining gi mingda malengi leibak kaya marum dagi lupa karor kaya marum khongwat lamba amasung Government of People's Democratic Republic of Kukiland koba lalhol ama lingkhalambagi damang mahak pu NIA na amuk fakhibane mahak fakhibaga mari leinana Chuchampuda irang haunaba thaurang tawrami adubu haokiptagi fangkhiba che changsing aduda money laundering case ka mari leinaba Chuchampur district ki miyoi kaya marumgi maming matha sing phongdokpaga loinana FIR lokharkani haina police na se tholakpadagi irang hokidabani hairi